ꯃꯥꯒꯤ ꯀꯃꯦꯟꯁꯦ ꯄꯥꯔꯒ ꯃꯤꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕꯗꯁꯨ ꯑꯩꯁꯨ ꯀꯌꯥꯗꯣ ꯍꯩꯅꯖꯗꯦ, ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯖꯗꯦ. ꯍꯥꯏꯗꯤ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯌꯦꯡꯕ ꯉꯝꯗꯕ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯡꯁꯤꯕꯨ ꯃꯥꯟꯅꯔꯨꯅꯈꯤ ꯀꯥꯟꯅꯅꯤ ꯅꯠꯇ꯭ꯔꯅꯦ? Hello everyone, welcome back to my channel. Ngasigi video se kai video na habada mayam su dum thumbnail ubada khanbirangani kari video na habada ado mayam ngasigi pani se chathara ga bed comment khara pathaja kya yabudi amde dusu bed comment se amani khak aina nahan gi video aigi good news ki video da thaki bado yamna mina yengam da yam yawre adu gi video adu ga comment yamna adi yengam da mi yam yawre aduna itharapa comment sing do mayam su share tawrake patharake ado pani se siga leire ngasigi hinjang jing ngasigi pani thongba chatharage comment sing do pabada hauba hinjang chathage aidana ima ija tawra mane ado ji pani thongba ma leire khoi hajigi nga chaba yade ba ko aduna pani se oina tawre ado siga salad leire sidana bindi ngauba khara haw sar se morok ti yawdre morok to handak chi chaba yada ba morok se yam to jadra sana hapura lo ju Jemo aigise asina ne sangom khara lebudo aina chini hapchalaga ni khare ga phajana nangna nolaga ko adu do ina phaman manya ba freeze da adu mana si puthore ba cha ne na si side te thamo haji si cha nang pani se na side pani thong ba ngai jaram bani se do mayam cha cha na mayam wet comment su khara padara ke ha pro jin si se phajana phamu udre nang si da phamu phajam phamu se chang thelo mo na chang thelo hào với gì cơ hào đấy dan tu tiêu sa nhưng tôi phải cả bạn ạ cái là nó còn là tập kia nó sẽ khá sao quá ayo phajana chau pa jong ma chalo mayam du pani đi chong pa tong na ba sana mi ngan jin ja ba rồi đến đi Alo mà ha mấy comment với bài đời được không? Anh là chia thị trấn là thông bên nhà bảo ai một bài gì anh đi chụp được bên nào? Alo cây nó mai mà mình xịt Roman in thầu jam hai sina cây comment bên này hai bên xịt cây nó mai hai gì Paktaba Welfare Association ama semno uwaye ayu kari Paktaba Welfare Association ama sem sigene nangi damakta ado aigi moda diba haning haja sanu minang kai jung khanja sanu mi ya ko adi mi gi nungai ba yengba ngamdaba kaya mama le ya ko migi nungai ba yengba ngamdaba asigumba mi singsibu manarunaki kanani natrane ado mayam hawe semninga di nang oina sembiro o akko jengjage aina video ma kha aigi nungai ba aigi harau ba aigi nungai ba moment to aina mayam do share to jaba jo mayam jana jing ngam dadana hadi mami na ba kangu khara yaw dana ase message se kubi se wa na gi nam na type to na thabi ri sibu mo ju thaga ni ngai na tra ana sandha kai mami no ma sibu sandha min dira kejat ni mo sibu kunci kita ada di sandha min dira 4081 mana hai sina
ꯄꯛꯇꯦ ꯌꯥꯝꯅ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯍꯥꯡꯂꯒ ꯀꯔꯤꯅꯣ ꯈꯟꯖꯔꯤꯁꯦ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯂꯒ ꯍꯥꯏꯔꯤ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯍꯥꯡꯂꯒ ꯀꯔꯤꯅꯣ ꯈꯟꯖꯔꯤꯁꯦ ꯑꯗꯣ ꯁꯟꯙ꯭ꯌꯥ ꯃꯤꯡꯒꯤꯔꯥ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯀꯥꯟꯅꯖꯩ ꯅꯪꯒꯤꯗꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯀꯥꯟꯅꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯊꯥꯒꯠꯂꯤꯁꯦ ꯅꯪꯒꯤ ꯀꯥꯟꯅꯅꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯊꯥꯒꯠꯆꯔꯤꯁꯦ ꯑꯩꯅ ꯀꯥꯟꯅꯖꯕꯅꯤ ꯑꯗꯣ ꯑꯩꯅ ꯊꯥꯒꯠꯂꯤꯁꯦ ꯑꯩꯒꯤ ꯍꯔꯥꯎꯕ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯩꯒꯤ ꯃꯣꯃꯦꯟꯇꯣ ꯑꯩꯅ ꯅꯨꯡꯉꯥꯏꯖꯕꯗꯣ ꯃꯌꯥꯝꯗꯁꯨ ꯁꯤꯌꯔ ꯇꯧꯖꯅꯤꯡꯅ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯇꯧꯖꯔꯛꯄꯅꯦꯕꯀꯣ ꯑꯁꯤꯁꯤꯗ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟꯇꯣ ꯄꯤꯕꯤꯔꯤꯗꯣ ꯄꯤꯐꯝꯊꯣꯛꯇꯦ ꯍꯥꯏꯕꯅ ꯈꯜꯂꯤ ꯑꯗꯣ ꯍꯥꯏꯔꯁꯨ ꯅꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯅꯣꯏ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯀꯃꯦꯟꯇꯣ ꯄꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯀꯩ ꯀꯥꯟꯗꯅ ꯋꯥꯅꯕ ꯑꯩꯒꯤ ꯀꯃꯦꯟꯁꯤ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯂꯒ ꯑꯗꯨꯗꯤ ꯀꯩꯗꯧꯕ ꯌꯦꯡꯕꯤꯔꯤꯕ ꯄꯛꯇꯕꯗꯣ ꯌꯦꯡꯕꯤꯔꯤꯕ ꯀꯔꯤꯗꯧꯕ ꯌꯦꯡꯕꯤꯔꯤꯅꯣ ꯄꯛꯇꯕꯗꯨꯗꯤ ꯀꯩꯗꯧꯕꯒꯤ ꯌꯦꯡꯕꯤꯔꯤꯅꯣ ꯅꯪꯅ ꯍꯤꯟꯖꯥꯡ ꯂꯣꯏ ꯍꯩꯖꯤꯜꯂꯕꯣ ꯑꯩꯅ ꯁꯣꯝꯗ ꯕꯦꯠ ꯀꯃꯦꯟ ꯄꯥꯏꯉꯩ ꯏꯆꯥꯅꯨꯄꯥꯅ ꯍꯤꯟꯖꯥꯡ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ Mayam hawija. ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯄꯛꯆꯔꯕꯅ ꯑꯩꯅ ꯊꯝꯅꯔꯤꯗꯨꯕꯨ ꯑꯗꯣ ꯃꯌꯥꯝ ꯃꯣꯏꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯑꯩꯒꯤꯗꯤ ꯀꯔꯤꯝ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯣꯏꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯑꯩꯗꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯖꯁꯅꯨ ꯑꯁꯤ ꯄꯨꯝꯅꯃꯛꯀꯤ ꯍꯧꯅꯕꯤꯅꯦ ꯑꯐꯕꯒꯤ ꯃꯔꯛꯇ ꯐꯠꯇꯕꯁꯨ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯍꯧꯅ ꯁꯥꯅꯦ ꯃꯤꯋꯥ ꯑꯁꯤ ꯃꯣꯏꯒꯨꯝꯕꯁꯤꯗꯤꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯤꯋꯥ ꯉꯥꯡꯅꯖꯔꯒꯦ ꯍꯥꯏꯅ ꯉꯥꯏꯅ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯑꯗꯨꯅ ꯑꯩ ꯀꯩꯁꯨꯝ ꯑꯣꯏꯅ ꯈꯟꯗꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯇꯦ ꯀꯩꯁꯨꯝ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯇꯦ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯀꯩꯁꯨꯝ ꯍꯥꯏꯗꯤ ꯀꯩꯁꯨꯝ ꯑꯣꯏꯅꯈꯟꯗꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯖꯗꯦ ꯀꯔꯤꯝ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯁꯤꯅꯤ ꯑꯗꯨꯒ ꯂꯥꯁ ꯀꯃꯦꯟ ꯑꯃꯒ ꯄꯥꯖꯔꯛꯀꯦꯕꯀꯣ ꯃꯥꯅ ꯍꯥꯏꯁꯤꯅ ꯌꯥꯏꯃꯛꯀꯦ ꯑꯩꯁꯦ ꯅꯨꯄꯥꯗꯨ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯨ ꯃꯥꯅ ꯍꯥꯏꯁꯤꯅ ꯑꯣꯔꯦ ꯏꯕꯦꯝꯃ ꯅꯣꯏ ꯎꯕꯗ ꯑꯩ ꯑꯣꯏ ꯏꯀꯥꯏꯔꯦ ꯅꯣꯏ ꯏꯃꯨꯡꯗ ꯂꯣꯟꯅ ꯇꯧꯗꯧꯗꯣ ꯌꯨꯝꯗ ꯃꯌꯥꯝꯗ ꯎꯠꯂꯤꯁꯤꯅ ꯀꯔꯤꯅೋ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯗꯤ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯐꯪꯒꯗꯕ ꯇꯧ ꯏꯀꯥꯏꯗ꯭ꯔꯣ ꯅꯣꯏ ꯃꯥꯏꯁꯦ ꯉꯛꯏꯍꯦ ꯏꯕꯦꯝꯃ ꯏꯀꯥꯏꯗ꯭ꯔꯣ ꯍꯣꯏ ꯆꯨꯝꯃꯤ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣꯗ ꯑꯗꯣ ꯑꯩꯁꯨ ꯌꯨꯇꯨꯕꯁꯦ ꯑꯩꯅ ꯍꯥꯡꯖꯔꯨꯔꯕ ꯀꯧꯕꯅꯤ나 ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯁꯨ ꯌꯨꯇꯨꯕꯁꯦ ꯑꯩꯅ ꯍꯥꯡꯖꯔꯨꯔꯕ ꯀꯧꯕꯅꯤ ꯑꯩꯒꯤ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯂꯥꯛꯀꯗꯕ ꯁꯤꯆꯨꯋꯦꯁꯟꯗꯨꯁꯨ ꯃꯌꯥꯝꯅ ꯑꯁꯨꯝ ꯈꯪꯉꯛꯇꯣꯔꯤꯃꯦ ꯑꯗꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯉꯛꯇꯣꯔꯤꯃꯦ ꯑꯗꯨꯅ ꯑꯩ ꯃꯥꯡꯖꯧꯅꯅ ꯑꯩ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯥꯏꯖꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯕ ꯂꯩꯈ꯭ꯔꯒꯦꯅꯦ ꯑꯩꯗꯤ ꯌꯥꯝ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯁꯤꯁꯦ ꯏꯀꯥꯏꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯣ ꯂꯩꯇꯦ ꯑꯗꯣ ꯃꯌꯥꯝ ꯁꯃꯥꯖ ꯄꯨꯝꯅꯃꯛꯁꯨ ꯈꯪꯅꯔꯤꯕ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯁꯤꯒꯩꯁꯤꯒ ꯑꯩꯅ ꯏꯀꯥꯏꯅ ꯂꯩꯒꯗꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯌꯨꯇꯨꯕ ꯑꯃ ꯍꯥꯡꯉꯨꯕ ꯀꯧꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯗꯦꯂꯤ ꯊꯥꯡꯒꯠꯂꯛꯀꯗꯕ ꯅꯣꯡꯃ ꯑꯗꯨꯝ ꯗꯦꯂꯤ ꯉꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯀꯗꯕ ꯄꯣꯠꯅꯤ ꯑꯗꯣ ꯊꯥꯡꯒꯠꯂꯛꯀꯗꯕꯅꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯊꯥꯡꯒꯠꯄ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯒꯤ ꯆꯦꯟꯖ ꯑꯣꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯎꯕ ꯐꯪꯗꯣꯏꯅꯦꯕ ꯑꯩꯁꯤ ꯀꯔꯝꯕ ꯐꯤꯕꯝ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯍꯥꯏꯗꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯗꯣꯏꯅꯦ ꯑꯗꯨꯅ ꯑꯁꯤꯁꯤꯗ ꯑꯩꯅ ꯂꯣꯟꯅ ꯊꯝꯃꯨꯅ ꯀꯩꯗꯧꯗꯨꯒꯦ ꯑꯗꯨꯅꯤ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯑꯁꯤ ꯄꯨꯝꯅꯃꯛꯁꯨ ꯍꯧꯅ ꯁꯥꯅꯤ ꯌꯨꯇꯨꯕ ꯑꯃ ꯍꯥꯡꯉꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯣꯛꯂꯛꯑꯗꯤ ꯑꯗꯨꯝ ꯍꯧꯅ ꯁꯥꯅꯤ ꯑꯐꯕꯁꯨ ꯂꯥꯛꯀꯅꯤ ꯐꯠꯇꯕꯁꯨ ꯂꯥꯛꯀꯅꯤ ꯄꯨꯝꯅꯃꯛꯁꯨ ꯍꯧꯅꯕꯤ ꯉꯥꯛꯇꯅꯤ ꯑꯁꯤ ꯀꯩꯁꯨꯝ ꯃꯣꯏꯅꯁꯨ ꯈꯟꯒꯅꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯩꯁꯨ ꯃꯌꯥꯝꯗꯁꯨ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯗꯨꯝ ꯏꯒꯅꯣꯔ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯄꯤꯌꯨ ꯃꯣꯏꯅ ꯉꯥꯡꯅꯤꯡꯕꯗꯨ ꯉꯥꯡꯖꯁꯅꯨ ꯃꯣꯏꯗꯤ ꯉꯥꯡꯖꯔꯒꯦ ꯍꯥꯏꯅ ꯂꯩꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯀꯩꯁꯨꯝ ꯃꯊꯧ ꯇꯥꯗꯦ ꯑꯩ ꯀꯩꯁꯨꯝ ꯃꯊꯧ ꯇꯥꯗꯦ ꯑꯩ ꯆꯥꯛꯁꯨ ꯆꯥꯅꯤꯡꯗꯦ ꯍꯧꯒꯠꯈ꯭ꯔꯦ ꯀꯃꯦꯟ ꯄꯥꯕ ꯀꯃꯦꯟ ꯃꯌꯥꯝꯗ ꯇꯥꯕ ꯆꯥꯛꯁꯨ ꯆꯥꯅꯤꯡꯗꯦ ꯍꯧꯒꯠꯈ꯭ꯔꯦ ꯏꯟꯁꯥꯡ ꯑꯃꯔꯣ Chandra. ꯑꯗꯨꯒ ꯑꯩꯒꯤ ꯃꯌꯥꯝꯗꯁꯨꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯀꯃꯦꯟꯁꯦ ꯄꯥꯔꯒ ꯃꯤꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕꯗꯁꯨ ꯑꯩꯁꯨ ꯀꯌꯥꯗꯣ ꯍꯩꯅꯖꯗꯦ ꯅꯣꯡꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯗꯤ ꯍꯩꯁꯨ ꯍꯩꯅꯖꯗꯦ ꯊꯤꯅ ꯉꯥꯡꯕꯗꯣ ꯑꯩꯗꯤ ꯁꯨꯝ ꯐꯖꯅ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯍꯥꯏꯖꯕꯅꯤ
ꯑꯩꯗꯤ ꯁꯨꯝ ꯐꯖꯅ ꯁꯨꯝ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯃꯌꯥꯝ ꯑꯁꯤꯅꯤ ꯑꯩꯒꯤ ꯕꯦꯛ ꯀꯃꯦꯟ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯥꯛꯄꯁꯦ ꯑꯗꯨꯅ ꯅꯣꯏ ꯕꯦꯛ ꯀꯃꯦꯟ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯄꯅꯤꯔꯁꯨ ꯌꯥꯝ ꯆꯥꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯄꯅꯤꯔ ꯊꯣꯡꯕꯁꯨ ꯍꯥꯎꯋꯦ ꯁ꯭ꯂꯥꯏꯠ ꯆꯥꯗ꯭ꯔꯕ ꯁ꯭ꯂꯥꯏꯠ ꯆꯥꯗ꯭ꯔꯕꯣ Nah. ꯑꯉꯛꯄꯅꯤꯀꯣ ꯇꯥꯏꯕꯪ ꯄꯥꯏꯅ ꯑꯁꯤꯒꯨꯝꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯤꯗꯣ ꯌꯥꯝꯅꯁꯨ ꯍꯥꯏꯗꯤ ꯌꯥꯝꯅꯁꯨ ꯐꯠꯇꯕ ꯚꯤꯗꯤꯑꯣꯅꯦꯅ ꯃꯤꯅ ꯌꯦꯡꯕ ꯌꯥꯗꯕ ꯚꯤꯗꯤꯑꯣꯅꯤ ꯑꯗꯨꯁꯨ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠꯆꯕꯁꯨ ꯅꯠꯆꯗꯦ ꯍꯥꯏꯗꯤ ꯃꯤꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯪꯁꯥꯔ ꯀꯌꯥꯅ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯃꯌꯥꯝꯅꯁꯨ ꯎꯅꯗꯕ ꯈꯪꯅꯗꯕ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯒꯩꯗꯨꯒ ꯃꯣꯏꯅ ꯑꯁꯤꯁꯦ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯗꯣ हाइबम थोक्तबरा हाइनासु खल्ले अरे यार अदो मयाम वीडियो से स्वाइसे लोइसनजरगे मयाम चाइनाजु हावरा दो मयाम मथंग वीडियो नेक्स्ट टाइम थेंगनरसिको मयाम लाइक शेयर सब्सक्राइब तब काबिदंगनो बाय बाय